Keithelgi Mapao meeting tabiriba mayam pumnamakpu adomgi anchor Rana Sharmana taramna okchari. Ngasi Khwairman Bazar dagina approximately 4 kilometers muk lapna leiba Kongba Bazar da akhoi tim yausinjare aduna ngasigi episode asida khoi Keithel asigi maramda pochai yoliba singsigi matang da supuna khangminasi masigi mangoi nana khoi gas ki pau hana thamjage. Yon biriba pochai singse sigi chaurakpa mamal khangjage chaurakpa mamal haibu lapu thoro kunthra yonba yawe gun yonba yawe tara yonba yawe adu phadigomna taragi ani yonba yawe adu nongchakna chamagi taru adum yole adu pochai singse ko imana kadai dagi tikpirakpano akhoi gi sidi bazar da sudum tie adu natraga palen adu natra isagi pothok ayam badum yole sida phambirakpadi kyam kuire phamasi kuire koi sahi tara mangalom surakan yam sange ko kuire amna ado imasa Keithel se sigi phibam karamain tawbibage hojik si kaino corona nabagi Keithel si fajana phamande bako anna dum konungmang gumba jalasu phamandabda dum kongbada gumba dum chen laga amada amuk yonba amada phamba dum taw yam wana yolle bako pothokse yamwana yole ado potsit laksiti kamdau bibage hojik potsit pe haibisi nahan waidi aikoina ngaha yonba matam de khara nungai ko bazar ga adum phajina phamba ganda di nungai adu hojikti sitabaga sitpaga jab manana laire ayamba matamna sitabna ayamba oye yamwana thoeba ko thandang senba mamingna tebi sida phambirakpa kyam di kuire sei kundi helaida ko yam kano nganna phamba aikoche janung thangnoi leidaba angang yokpa thakpada koiti thira unna singna thira thakpana ko phamba se ko yam kuire de yon biriba potse sigi mamal haibiyo maman ha che ko si lonba sina kungi ahum jole tra yonba so laye mairena yangkai yonba yaw humpu yonba yaw matang no nongma nongai ba nongai daba leidana Keithelgi awat apagadi adugi maramdasu akhoi khangjaninge Keithel phambadi kuire awa apa hasde koi amada phamle phampham leidabani nako amada khara phame tale amada khara phame tale koi chun sorokta sum koi chalga dum phamba am thangjo thangjin dawra dum phamba khoise yamwana phamba ne ba koi leidaba niti ki chara tan bani nako yamwana thirak pane ba phambam se potti kai dagi tikpirakke potte ai khoi gi pothok su khra laye ado a jingda palen lomda mori lomda kana chekno chandel lomda ka ko to ka koi thi thira dum salaga dum yonba isage pothok antna niti yonba leite ngamde dana leida bani na ko dum thira dum yonjai khoise angang sing adumana thai khoise gi angu na pawade sama yole ko sina 200 no 180 sina 250 ko amta mana adu so khoi na highway wani ko khadum ta thok ta se dum tawe ba sahi khoi ka themang da phamane ba sikai ki bodu dagi thita phamane sahi kuni thoi musure du Keithel sigi maramda khara khangjage Keithel si khoi ai budi ko hambada somda khoi hansik phamame ba ko tukan dagi to pane do matamnu da di khoi gi ke hani phau dai bi ga mayam leirame ko aduna sigi Keithel gi corner gi se asida phau dai rame aduga moina khoi gi mina pukhalakpa phauching se moina lauraga phamai chabi toraga torme ba ko adu han single lei khidre hujikti ko adu degi moi macha masu mayam to pa do khoi su sum yum da lem badagi fil salo sa to ko sum na su khar urak ta kholak ta ba adu mayam to ko degi khoi su da Keithel dum tholak pane ba ko sai su mayam ma le su tam ko pa ma to mateng oina yum pu bu to adu amom ta ga si Keithel si de yamna hangda lai mena yam pi jani da akhoi da bu ko khoi mung nung yam ju pu bodo khoi na yam loi pure hai tare ado yam no tawre do ka Keithel sidi khoi ko Keithel sidi lan mamang dagi dum le abani na hainei ba mayam na khoi da khangak pa ngang oi ngi dum le rame khoi ju wang khadi ni ba khoi ai ngon sa ado khoi na ngang oi di hona ko mo sidi dum ka ra me khoi ma hai matam dagi hongna ado sidi hingna re isi mayam si yam nei henda han mayam chat khrabani ko akhoi na mo akhoi ju ji mo halwet abani ha ba kuit abani ba natra akhoi ma to na mayam ba mo thongla abani ba ado huju so akhoi ju dum
ꯐꯝꯃꯤꯀꯣ ꯑꯗꯣ ꯁꯤ ꯀꯩꯊꯦꯜꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯍꯣꯡꯖꯤꯟꯗꯣꯏꯅꯦꯕ ꯁꯤꯅ ꯇꯦꯝꯄꯔꯦꯔꯤ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯁꯤ ꯁꯥꯟꯅꯕ ꯍꯣꯠꯅꯕꯁꯨ ꯑꯩꯈꯣꯏ RPDAꯗ ꯀꯌꯥ ꯃꯤ ꯃꯌꯥꯝ ꯆꯠꯂꯤꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯖ꯭ꯋꯥꯔ ꯍꯥꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯐꯝꯐꯝ ꯂꯩꯇꯗꯅ ꯈꯟ ꯐꯝꯃꯝꯃꯤꯗꯅ ꯁꯤ ꯇꯦꯝꯄꯔꯦꯔꯤ ꯑꯣꯏꯅ ꯁꯥꯕꯅꯦꯕ ꯑꯗ ꯃꯣꯏꯅ ꯀꯩꯊꯦꯜ ꯃꯅꯨꯡꯁꯤꯗ ꯖꯤꯡꯒꯅ ꯀꯨꯞꯄꯒ ꯁꯥꯕꯤꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯍꯥꯕꯤꯒꯅꯨ ꯃꯊꯣꯜ ꯑꯅꯤ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯒ ꯁꯤꯗ ꯇꯦꯝꯄꯔꯦꯔꯤ ꯁꯥꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯁꯤ ꯀꯩꯊꯦꯜꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯋꯥꯔ ꯃꯃꯥꯡꯗꯒꯤ ꯁꯦꯀꯦꯟ ꯋꯥꯔ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯑꯕꯅꯤꯅꯅꯦ ꯁꯨꯡꯃꯨ ꯃꯨꯜꯂꯛꯇ꯭ꯔꯕꯅꯦꯅ ꯍꯥꯏ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯌꯣꯛꯂꯛꯑꯕꯅꯤ ꯑꯩꯈꯣꯏ ꯑꯀꯣꯏꯕ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯁꯦ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯉꯥꯛꯇꯅꯤ ꯑꯁꯤ ꯐꯝꯃꯤꯁꯦ ꯌꯥꯏꯔꯤꯄꯣꯛꯇꯩꯅꯤ ꯃꯔꯤꯡꯒꯤ ꯃꯣꯏ ꯄꯣꯂꯥꯡ ꯉꯥꯝꯕꯤ ꯀꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯤꯗ ꯂꯣꯏꯅꯃꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯃꯌꯥꯝ ꯑꯃ ꯁꯣꯝꯗ ꯐꯝꯃꯤꯕ ꯃꯌꯥꯝꯒꯁꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯤꯗ ꯑꯗꯨꯝ ꯍꯤꯡꯉꯛꯑꯕꯅꯤ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯏꯃꯥ ꯄꯣꯠꯁꯤꯠ ꯂꯥꯛꯁꯤꯠꯇꯤ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯍꯟꯗꯛꯁꯦ ꯄꯦꯟꯗꯦꯃꯤꯛ ꯃꯔꯛꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯐꯝꯗꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2ꯐꯥꯎ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯐꯝꯃꯛꯑꯦ ꯑꯗꯨ ꯃꯅꯨꯡꯗꯨꯗꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯇꯧꯔꯦ ꯄꯣꯠꯁꯦ ꯌꯥꯝ ꯄꯠꯈ꯭ꯔꯖꯥꯠꯅꯤꯗ ꯍꯩ ꯔꯥꯒꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯝꯃꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯀꯣꯏꯕꯁꯤꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯌꯥꯎꯋꯦꯅ ꯅꯨꯃꯤꯠ 5ꯅꯤ ꯊꯤꯡꯕ 10ꯅꯤ ꯊꯤꯡꯕ ꯈꯨꯠꯇꯒꯤ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯥꯡꯗꯗꯤ ꯀ꯭ꯋꯥ ꯃꯅꯥ ꯀ꯭ꯋꯥ ꯑꯗꯒꯤ ꯍꯩ ꯔꯥꯁꯦ ꯌꯥꯝ ꯄꯠꯂꯦ ꯑꯗꯒꯤ ꯂꯧꯁꯜꯂꯨꯔꯒ ꯑꯗꯒꯤ ꯂꯐꯣꯏꯗꯒꯤ ꯀꯩꯗꯒꯤ ꯂꯧꯁꯜꯂꯨꯔꯒ ꯐꯝꯕ ꯍꯦꯛ ꯌꯥꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯐꯝꯃꯦ ꯄꯣꯠꯁꯨ ꯁꯤꯠꯂꯦ ꯅꯍꯥꯟ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯥꯗꯣ ꯑꯁ ꯏꯆꯪ ꯆꯥꯏꯅ ꯉꯝꯗꯦ 30-40 ꯅꯤꯐꯨ ꯁꯤꯠꯂꯤꯀꯣ ꯑꯗꯣ ꯉꯔꯥꯡ ꯄꯨꯔꯅꯤꯃꯥꯁꯨ ꯑꯗꯨꯝ ꯁꯤꯠꯂꯦ ꯉꯁꯤꯗꯤ ꯈꯪꯗꯦ ꯉꯁꯤꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯀꯣ ꯍꯣꯏ ꯑꯗꯣ ꯄꯣꯠꯇꯤꯀꯣ ꯑꯩꯈꯣꯏ ꯌꯣꯟꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯋꯥꯏꯗꯨꯁꯨ ꯑꯩꯈꯣꯏ ꯐꯝꯃꯕꯩ ꯃꯤꯁꯨ ꯑꯗꯨꯝ ꯀꯁꯇꯃꯔꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯒꯤ ꯌꯣꯟꯕꯗꯁꯨ ꯑꯩꯈꯣꯏꯅꯅꯦ ꯈꯔ ꯍꯦꯛ ꯂꯨꯄꯥ 5-10 ꯍꯦꯛ ꯇꯥꯊꯣꯛꯄꯤꯕ ꯈꯔ ꯍꯦꯟꯅ ꯍꯦꯛ ꯑꯣꯟꯕꯤꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯋꯦ Mani kawi, yare boktain. ꯑꯗꯣ ꯁ꯭ꯋꯥꯏꯗ ꯌꯣꯟꯕꯤꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯃꯃꯜ ꯈꯤꯇ ꯈꯪꯖꯒꯦ Hawaii no humpune, Hawaii bichama anga hundra. Hangam no gadam joli. Morokji kunja hummari yole. Kakhaji chamni. Kakhaji achawaji chani. ꯑꯗꯣ ꯏꯃꯥꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ Kuira. Chahi hummari sura. ꯀꯩꯊꯦꯜꯁꯦ ꯀꯝꯗꯧꯕꯤꯕꯒꯦ Purkaji sisite da. Boy humaka ya nungaite. Kanozina ngapi mazina hundra yoli. Sina ne jamwa ju yoli, jami ju yoli. Ukabiga kanogati. ꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ Asibo ibema pabirapadi kuirebo chahi kunthani phubu suramani. Ai humpumu sure kunja chahi kulung jagi bo kachen kare madi. ꯑꯗꯣ ꯀꯩꯊꯦꯜꯁꯦ ꯀꯝꯗꯧꯕꯤꯕꯒꯦ Adum nungai hai tare kare hani. Adum sili. Sili. ꯏꯃꯥꯗꯣ ꯐꯝꯕꯤꯔꯛꯄꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯀꯣ ꯑꯗꯣ ꯀꯩꯊꯦꯜꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥꯒ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯈꯪꯖꯅꯤꯡꯉꯦ Awala paibu akoina famiji ibema amadong adai lawai thawai de karakpani na khoji amadong chonga pham tawri kachen gi ben da bai bu di thongsabi de ko thoi phangano si phama dum phangano si dum dan thore jini pham dai chini ibema khoi wabu chini nuai cha ba wa pa ꯑꯩꯈꯣꯏꯁꯦ ꯐꯝꯐꯝ ꯂꯩꯇꯗꯅ ꯇꯧꯔꯤꯁꯤ ꯆꯦꯟ ꯐꯝꯃꯤꯁꯤꯅꯤ ꯌꯣꯟꯅꯤꯡꯕ ꯃꯇꯝꯗ ꯌꯣꯟꯕ ꯐꯪꯗꯕ ꯄꯣꯠꯁꯤꯠ ꯂꯥꯛꯁꯤꯠꯇꯤ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯁꯤꯗ ꯄꯣꯠꯁꯦꯏꯕꯦꯝꯃ ꯅꯣꯡꯃꯇ ꯍꯟꯗꯦ ꯂꯣꯏꯅ ꯑꯗꯨꯝ ꯁꯤꯠꯂꯤ ꯌꯣꯟꯕꯗꯤ ꯅꯨꯡꯉꯥꯏꯕ ꯐꯝꯐꯝ ꯆꯥꯐꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯏꯃꯥ ꯍꯣꯏ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯏꯃꯥ ꯁꯤꯅ 100 ꯌꯣꯜꯂꯦ ꯑꯗꯨ ꯁꯤꯅ 500 ꯉꯥꯄꯤ ꯑꯃꯅ 50 ꯌꯣꯜꯂꯦ
ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯁꯤꯗ ꯐꯝꯕꯤꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯔꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯀꯩꯊꯦꯜꯁꯦ ꯀꯝꯗꯧꯕꯤꯕꯒꯦ ꯀꯩꯊꯦꯜꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠꯇ ꯈꯪ ꯀꯩꯊꯦꯜꯁꯤꯔꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡꯅꯤ ꯐꯝꯕ ꯌꯥꯗ ꯀꯨꯏꯗ꯭ꯔꯤꯌꯦ ꯐꯝꯃꯩꯁꯦ ꯑꯗ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯐꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯕꯅꯤꯅ ꯄꯣꯠꯁꯤꯠ ꯂꯥꯛꯁꯤꯠꯇꯤ ꯀꯝꯗꯧꯕꯤ ꯄꯣꯠꯁꯤ ꯅꯣꯡꯃꯁꯨ ꯁꯤꯠꯂꯤ ꯅꯣꯡꯃꯁꯨ ꯁꯤꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯔꯥꯡꯗ ꯄꯣꯠ ꯁꯤꯠꯇꯦ ꯑꯁꯤꯒꯤꯗꯤ ꯊꯥꯕꯗ ꯉꯥꯏꯔꯤꯃꯤꯅ ꯈꯪꯗꯦ ꯑꯗꯣ ꯏꯅꯦꯁꯤ ꯌꯥꯝꯅ ꯅꯛꯅꯁꯨꯀꯣ ꯐꯠꯇ ꯍꯧꯗꯤ ꯃꯌꯥꯝ ꯍꯨꯟꯗꯣꯛꯄ ꯎꯖꯩꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯀꯝꯗꯧꯕꯤꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨꯅꯦ ꯏꯕꯦꯝꯃ ꯁꯤ ꯑꯩꯈꯣꯏ ꯂꯨꯄꯥ 500 ꯇꯤꯡꯉꯒ ꯑꯃꯨꯛ ꯈꯣꯝꯇꯣꯛꯍꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯃꯤꯁꯤꯗꯩ ꯃꯤ ꯅꯦꯛꯑꯒ ꯍꯟꯗꯛ ꯐꯝꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯍꯨꯟꯖꯜꯂꯝꯃꯤꯅꯦꯕ ꯃꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯩꯁꯥ ꯇꯤꯡꯉꯒ ꯑꯃꯨꯛ ꯍꯣꯟꯇꯣꯛꯇꯣꯏꯅꯤ ꯁꯔꯀꯥꯔꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯃꯤꯅ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦꯕ ꯑꯩꯈꯣꯏ ꯑꯁꯤ ꯇꯧꯕꯁꯦ ꯁꯔꯀꯥꯔꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯍꯥꯏꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯩꯅꯗꯤ ꯀꯂꯞꯅꯁꯨ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯍꯨꯟꯖꯟꯕꯤꯒꯅꯨꯅ ꯅꯨꯡꯗꯥꯡ ꯍꯨꯟꯖꯜꯂꯝꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯩꯁꯥ ꯇꯤꯡꯉꯒ ꯑꯃꯨꯛ ꯁꯤ ꯍꯣꯟꯗꯣꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯃꯛꯇꯁꯨ ꯑꯉꯥꯡꯁꯤ ꯄꯣꯠ ꯊꯥꯡꯕ ꯑꯉꯥꯡ ꯑꯁꯦ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯂꯨꯄꯥ 1,000 ꯄꯤꯌꯣꯌꯦ ꯑꯩꯈꯣꯏꯅ 500 ꯄꯤꯒꯦ ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯇꯤꯡꯗꯣꯏꯅꯦꯕ ꯁꯦ ꯑꯗꯩ ꯁꯤꯁꯨ ꯑꯃꯨꯛ ꯗꯤꯁꯤꯄ꯭ꯂꯤꯟꯅ ꯇꯧꯔꯒ ꯁꯤ ꯀꯣꯠꯊꯣꯛꯑꯒ ꯑꯃꯨꯛ ꯀꯣꯠꯊꯣꯛꯍꯟꯈ꯭ꯔꯃꯦꯕ ꯁꯦ ꯁꯤꯃꯨꯛ ꯂꯨꯄꯥ 100 ꯇꯤꯡꯉꯤ ꯁꯤ ꯊꯣꯟꯕꯗ ꯔꯤꯛꯁꯣ ꯇꯧꯔꯒ ꯊꯣꯡꯍꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯑꯦꯕ ꯏꯅꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯩꯒꯤ ꯃꯤꯡ ꯂꯩꯈ꯭ꯔꯥꯝ ꯄꯤꯌꯣꯕꯥꯁꯤꯅꯤ ꯀꯣꯡꯕ ꯕꯖꯥꯔꯗ ꯄꯣꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯊꯦꯜꯁꯦ ꯄꯥꯠ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯄꯣꯂꯣ ꯇꯧꯐꯝ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯦ ꯇꯧꯊꯣꯛꯑꯒ ꯁꯤꯁꯨ ꯄꯥꯠ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯇꯧꯊꯣꯛꯑꯒ ꯊꯣꯜꯂꯒꯀꯣ ꯁꯥꯕ ꯑꯩꯈꯣꯏ ꯏꯙꯧꯍꯣꯏꯒꯤ ꯍꯥꯛꯇꯛꯀꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯗꯩꯗ ꯉꯁꯥꯏꯒꯤ ꯁꯥꯕꯁꯤꯗꯅꯦ ꯑꯩꯒꯤ ꯏꯕꯣꯛꯁꯤꯡꯗꯣ ꯑꯗꯨꯅ ꯃꯥꯏꯒꯤ ꯃꯐꯝꯁꯦ ꯏꯅ ꯀꯨꯞꯄꯒ ꯁꯥꯏ ꯍꯥꯏꯕ ꯁꯥꯔꯀꯥꯟꯗꯨꯗ ꯃꯥꯏꯒꯤ ꯏꯁꯇꯣꯟ ꯃꯆꯥ ꯁꯪ ꯃꯆꯥ ꯇꯧꯔꯒ ꯐꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯀꯣꯏꯕꯁꯦ ꯂꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯐꯝꯈꯤꯕꯗꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯖꯤꯡꯒꯅ ꯀꯨꯞꯄꯒ ꯑꯃꯨꯛ ꯁꯥꯔꯦ ꯑꯥꯔꯀꯦ ꯗꯣꯂꯦꯟꯗ꯭ꯔꯣꯅ ꯄꯥꯟꯕꯅꯦ ꯍꯩꯌꯦ ꯕꯕꯥꯍꯣꯏꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯩꯗ ꯗꯣꯂꯦꯟꯗ꯭ꯔꯣꯅ ꯖꯤꯡꯒꯅ ꯀꯨꯞꯄ ꯑꯃꯨꯛ ꯁꯥꯕꯤꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯗꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯛꯅ ꯑꯃꯨꯛ ꯁꯥꯔꯒ ꯑꯩꯈꯣই ꯁꯥꯠ ꯍꯩꯔꯒ ꯁꯥꯕꯁꯤꯗ ꯌꯨꯋꯥ ꯍꯥꯕꯁꯤꯗꯅꯦ 13 ꯅꯠꯇꯦ 16ꯒꯤꯗꯅꯦ 11 12 13 14 15 16ꯒꯤꯗ ꯌꯨꯋꯥ ꯍꯥꯕꯗꯣ ꯑꯗꯩꯗ ꯇꯦꯛꯈꯤꯕꯗꯨꯗ ꯑꯃꯨꯛ ꯁꯤꯗꯣꯛꯑꯒ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯃꯨꯛ ꯁꯦꯝꯃꯒ ꯁꯥꯒꯠꯂꯛꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯒꯗꯒꯤ ꯇꯧꯕ ꯀꯥꯟꯗꯗꯤꯅꯦ ꯀꯣꯡꯕꯁꯦ ꯁꯨꯛꯃꯥꯡ ꯃꯥꯡꯗꯦ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯐꯝꯃꯦ ꯍꯥꯏꯌꯦꯕ ꯃꯌꯥꯝ ꯎꯔꯤꯄꯣꯛ ꯁꯒꯣꯜꯃꯜ ꯑꯗꯒꯤ ꯑꯁꯣꯝꯗꯒꯤ ꯆꯦꯜꯂꯛꯄ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯈ꯭ꯔꯥꯝ ꯂꯩꯔꯛꯑꯅ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟꯅꯦ ꯑꯗꯣ ꯂꯩꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 5 ꯁꯨꯕ ꯊꯥꯏꯅꯒꯤ LPꯒꯤ 5 ꯁꯨꯕ ꯀꯥꯏ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯁꯥꯕ ꯀꯥꯟꯗꯒꯤ ꯑꯗꯨꯝ ꯂꯩꯕ ꯀꯥꯟꯗꯒꯤ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯤꯅ ꯀꯩꯊꯦꯜꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯔꯛꯄꯩ ꯃꯇꯝꯗ ꯆꯦꯟꯐꯝꯁꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯃꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯎꯔꯤꯄꯣꯛ ꯁꯒꯣꯜꯃꯟ ꯑꯗꯩ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯂꯩꯌꯦꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯀꯩꯊꯦꯜꯁꯤꯗꯤ ꯀꯌꯥ ꯌꯧꯗꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯧꯗꯦ ꯕꯖꯥꯔꯗ ꯂꯥꯟ ꯃꯌꯥꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝꯅꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯒꯠꯂꯛꯏꯁꯤꯅ ꯑꯃꯨꯛ ꯁꯤ ꯀꯩꯊꯦꯜꯁꯤꯗ ꯇꯦꯝꯄꯔꯔꯤꯁꯦ ꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯁꯣꯝꯒꯤꯁꯦ ꯑꯃꯨꯛ ꯍꯣꯡꯖꯜꯂꯛꯑꯒꯀꯣ ꯁꯤꯗ ꯑꯃꯨꯛ ꯂꯣꯏꯅ ꯑꯃꯨꯛ ꯐꯝꯗꯣꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯏꯅꯦ ꯁ꯭ꯋꯥꯏ ꯉꯥꯔꯤꯁꯨ ꯌꯣꯟꯕ ꯎꯏꯀꯣ ꯁꯤ ꯃꯃꯜꯁꯦ ꯆꯥꯎꯔꯥꯛꯄꯁꯨ ꯆꯥꯎꯔꯥꯛꯄꯁꯦ ꯑꯩꯈꯣꯏꯅꯅꯦ ꯁꯤꯒꯤ ꯉꯃꯨꯔꯦꯔꯧꯁꯦ ꯀꯦꯖꯤꯗꯅꯦ 1,000ꯒ ꯀꯩꯅꯣꯗ ꯂꯧꯋꯦ 1,300 ꯂꯧꯋꯦꯕꯀꯣ ꯌꯣꯟꯕ ꯀꯥꯟꯗꯅ ꯑꯩꯈꯣꯏꯅ 100ꯗ ꯌꯣꯜꯂꯦ ꯀꯦꯖꯤꯗ ꯑꯗꯒꯤ ꯐꯥꯕꯧ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯨꯄꯥ 150 150ꯗ ꯂꯧꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯀꯥꯟꯗꯅꯅꯦ 150 ꯑꯗꯒꯤ ꯊꯨꯝꯌꯥꯛꯄꯤ ꯀꯩꯀꯥ ꯂꯣꯏꯅꯃꯛꯁꯦꯀꯣ
ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯂꯛꯁꯤꯠꯇꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯤ ꯄꯣꯠ ꯁꯤꯠꯄꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯔꯣꯛ ꯃꯌꯥꯗ ꯂꯩꯕ ꯗꯨꯀꯥꯟꯈꯩꯅ ꯈꯔ ꯍꯦꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯣꯝꯗ ꯂꯣꯏꯅꯃꯛ ꯄꯣꯠ ꯂꯩꯈꯤꯕꯩ ꯂꯩꯕꯅꯤꯅꯅꯦ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯁꯦ ꯀꯌꯥ ꯋꯥꯠꯂꯦ ꯈꯗꯦꯟ ꯁꯥꯗ꯭ꯔꯤꯉꯩꯗꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯕꯅꯤꯅ ꯑꯗꯨꯝ ꯁꯤꯠꯂꯦꯕꯀോ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯆꯪꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯝꯕ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯡꯕ ꯀꯩꯊꯦꯜ ꯑꯁꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯥꯛꯇ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯃꯄꯨꯡ ꯐꯥꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯐꯕ ꯄ꯭ꯂꯁ ꯄꯣꯏꯟꯠ ꯑꯦꯗꯚꯥꯟꯇꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕꯁꯤꯅꯤ ꯄꯨꯈ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯊꯣꯏꯗꯣꯛꯇ ꯅꯥꯟꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯅ ꯁꯦꯡꯗꯣꯛꯄꯤꯔꯒ ꯀꯣ ꯌꯥꯝ ꯅꯥꯟꯅ ꯊꯝꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤꯅ ꯑꯩꯈꯣꯏ ꯊꯥꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤ ꯑꯦꯄꯤꯁꯣꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯊꯪꯒꯤ ꯀꯩꯊꯦꯜꯗ ꯎꯅꯁꯤ